ꯂꯤꯄꯨꯟ ꯆꯦꯅꯦꯜꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯇꯔꯥꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯏꯔꯝꯗꯝꯒꯤ ꯑꯣꯏꯕ ꯐꯨꯡꯒꯥꯋꯥꯔꯤ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯀꯤ ꯋꯥꯔꯤ ꯃꯆꯥ ꯀꯌꯥ ꯑꯃ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤ ꯊꯧꯖꯥꯜ ꯅꯤꯖꯔꯤ꯫ ꯃꯍꯧꯁꯥꯒꯨꯝꯅ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯈꯜꯅ ꯁꯥꯒꯠꯆꯕ ꯋꯥꯔꯤ ꯍꯣꯔꯔꯗ ꯕꯦꯁ ꯇꯧꯕ ꯏꯄꯨ ꯕꯨꯠ ꯑꯔꯣꯏꯕ ꯇꯥꯡꯀꯛ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯋꯥꯍꯩ ꯋꯥꯇꯥ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯤꯕꯤꯛꯅ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯕ꯫ ꯏꯆꯦ ꯍꯥꯏꯒꯗ꯭ꯔꯥ ꯏꯆꯜ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯣꯝꯕꯨ ꯀꯅꯥ ꯑꯣꯏꯔꯕꯅꯣ? ꯋꯥꯍꯪ ꯑꯁꯤ ꯇꯥꯕꯗ ꯁꯒꯣꯜ ꯊꯧꯒꯦ ꯇꯧꯔꯝꯕ ꯅꯨꯄꯤ ꯑꯁꯤ ꯆꯞ ꯂꯦꯞꯇꯨꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯁꯤꯜꯂꯛꯇꯨꯅ ꯁꯒꯣꯜ ꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯦꯂꯦꯟ, ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯆꯤꯡꯂꯦꯟ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤꯅ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯂꯤꯕ ꯑꯃꯨꯕ ꯐꯤ ꯑꯁꯤꯕꯨ ꯂꯧꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯆꯥꯎꯔꯦꯜꯒ ꯅꯨꯄꯤ ꯑꯁꯤꯒ ꯉꯥꯏꯍꯥꯛꯇꯤ ꯑꯁꯨꯝ ꯃꯤꯠꯆꯥꯟꯅꯅ ꯃꯨꯟꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯁꯤꯅ ꯃꯃꯥꯏ ꯑꯗꯨ ꯇꯞꯅ ꯍꯦꯂꯦꯟꯂꯣꯝꯗ ꯂꯩꯁꯤꯜꯂꯛꯇꯨꯅ ꯍꯦꯂꯦꯟꯕꯨ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯍꯥꯏꯐꯦꯠ ꯌꯦꯡꯖꯩ꯫ ꯑꯗꯨꯒ ꯑꯃꯨꯛ ꯍꯦꯂꯦꯟꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯂꯪꯂꯩꯕꯤ ꯃꯍꯥꯛꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯤꯟꯗꯒꯤ ꯁꯣꯟꯊꯥꯡꯅꯅ ꯍꯦꯂꯦꯟꯗ ꯏꯃꯥ ꯍꯥꯏꯅ ꯀꯧꯈꯤꯔꯝꯃꯤ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯍꯦꯂꯦꯟ ꯃꯁꯥꯗ ꯈꯪꯍꯧꯗꯅ ꯇꯨ ꯆꯨꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯥꯝꯅ ꯉꯛꯅ ꯂꯪꯂꯩꯕꯤ ꯌꯦꯡꯗꯨꯅ ꯍꯪꯂꯛꯂꯝꯃꯤ, ꯀꯔꯤ ꯍꯥꯏꯕ? ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯅꯥ ꯑꯣꯏꯔꯕꯅꯣ? ꯋꯥꯍꯪ ꯑꯁꯤ ꯍꯦꯛ ꯍꯪꯕꯒ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯑꯉꯧꯕ ꯃꯆꯨꯒꯤ ꯁꯒꯣꯜ ꯑꯁꯤꯅ ꯑꯃꯨꯛꯇꯪ ꯍꯧꯅ ꯈꯣꯡꯂꯛꯂꯝꯃꯤ꯫ ꯍꯦꯂꯦꯟ ꯃꯃꯥꯏ ꯑꯗꯨ ꯁꯒꯣꯜꯂꯣꯝꯗ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯃꯇꯝ ꯑꯃꯒꯤ ꯃꯍꯥꯛꯀꯤ ꯃꯄꯥ ꯀꯩꯁꯤꯡꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯈꯤꯕ ꯁꯒꯣꯜ ꯑꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯍꯦꯂꯦꯟꯅꯁꯨ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯃꯇꯝꯗ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯍꯦꯂꯦꯟ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯁꯒꯣꯜ ꯒꯥꯔꯤꯗ ꯊꯧꯗꯨꯅ ꯆꯠꯄꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯍꯦꯂꯦꯟ ꯌꯥꯝꯅ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯂꯪꯂꯩꯕꯤꯗ ꯃꯈꯥ ꯇꯥꯅ ꯍꯪꯂꯛꯂꯝꯃꯤ, ꯏꯕꯦꯝꯃ, ꯑꯩꯍꯥꯛꯀꯤ ꯆꯤꯡꯅꯕꯁꯦ ꯑꯃꯨꯛꯇ ꯀꯣꯛꯍꯟꯕꯤꯌꯨ꯫ ꯃꯥꯡꯗ ꯎꯔꯤꯕ ꯁꯒꯣꯜ ꯑꯁꯤꯕꯨ, ꯑꯗꯨꯒ ꯏꯕꯦꯝꯃ ꯅꯍꯥꯛꯄꯨ ꯀꯅꯥꯒꯤ ꯃꯆꯥꯅꯣ? ꯍꯦꯂꯦꯟꯒꯤ ꯋꯥꯍꯪ ꯑꯁꯤꯗ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯆꯤꯡꯂꯦꯟ ꯃꯈꯣꯏ ꯑꯅꯤꯁꯨ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯅꯩ꯫ ꯂꯪꯂꯩꯕꯤ ꯇꯞꯅ ꯑꯋꯥꯕꯒꯤ ꯁꯣꯔ ꯑꯃ ꯍꯣꯟꯊꯗꯨꯅ ꯍꯦꯂꯦꯟꯒꯤ ꯋꯥꯍꯪꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ꯫ ꯑꯍꯤꯡ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯈꯨꯟꯖꯥꯁꯤꯡꯅ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯕꯗ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯀꯅꯥꯁꯨ ꯇꯥꯟꯅꯗ꯭ꯔꯕꯗ ꯍꯦꯂꯦꯟ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯅ ꯃꯍꯥꯛꯀꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯌꯨꯝ ꯑꯗꯨꯗꯒꯤ ꯂꯣꯟꯅ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯗꯨꯅ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯀꯌꯥ ꯑꯃꯁꯨ ꯁꯤꯟꯊꯖꯔꯝꯃꯤ꯫ ꯏꯃꯥ, ꯅꯍꯥꯛꯀꯤ ꯁꯛꯇꯝ ꯅꯆꯥꯅ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏꯀꯣ? ꯅꯁꯨꯅ ꯕꯣꯕꯣꯛ ꯍꯥꯏꯅꯁꯨ ꯀꯧꯕ ꯐꯪꯂꯔꯣꯏꯀꯣ? ꯑꯩ ꯀꯗꯣꯝꯗ ꯆꯠꯀꯅꯤ? ꯍꯦ ꯃꯤꯐꯠꯇ, ꯅꯪ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯏꯆꯥꯒꯤ ꯃꯈꯨꯠꯇ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯟꯕ ꯑꯣꯏꯁꯅꯨ꯫ ꯅꯤꯡꯉꯝꯗꯕ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯦꯂꯦꯟ ꯃꯁꯥꯗꯨ ꯌꯥꯝꯅ ꯋꯥꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯁꯥꯗꯨ ꯃꯈꯣꯡ ꯊꯥꯡꯕ ꯊꯣꯛꯂꯛꯂꯝꯗꯦ꯫ ꯃꯀꯣꯛ ꯉꯥꯎꯔꯛꯇꯨꯅ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯍꯥꯏꯊꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯊꯥꯖꯗꯅ ꯏꯄꯨ ꯕꯨꯠ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯊꯣꯔꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯍꯦꯂꯦꯟ, ꯏꯆꯥꯅ ꯑꯣꯏꯔꯝꯂꯤꯕ ꯐꯤꯚꯝ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯐꯔꯦ, ꯏꯆꯥꯕꯨ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯍꯧꯖꯤꯛꯃꯛ ꯊꯩꯗꯣꯛꯇꯨꯅ ꯊꯝꯍꯧꯗꯕ ꯌꯥꯗꯦ꯫ ꯑꯗꯨꯗꯤ ꯀꯝꯗꯧꯒꯅꯤ ꯇꯧꯔꯤꯕꯁꯤꯗꯤ? ꯃꯁꯤꯅ ꯐꯔꯅꯤ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯀꯩꯁꯤꯡꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯈꯨꯗꯛꯇ ꯌꯥꯏꯔꯦꯜ ꯈꯨꯜ ꯑꯁꯤꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯂꯩꯃꯊꯦꯜ ꯈꯨꯜ ꯑꯗꯣꯝ ꯇꯝꯅ ꯄꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯎꯔꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯇꯝ ꯑꯃꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯣꯏꯖꯔꯝꯕ ꯁꯒꯣꯜ ꯑꯗꯣ ꯀꯥꯂꯨꯒꯤ ꯌꯨꯝ ꯇꯝꯅ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯡꯒꯥꯜ ꯋꯥꯡꯃꯗ ꯂꯦꯞꯇꯨꯅ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨꯕꯨ
hanjin hanjinna kauraklammi. Ipagi angaubi, ipa lakle, ngasidagi hauna, ipagi thauram sinthada, isasu saruk yazaro, haugatlo, ipagi nakta laklo. Asi haiduna, ipu but mahakna, amuktang laiwa kablakpa matamda, sagol sangda kunduna, tumtharaga lairiba sagol asigi, manakongda taraklammi. Amadi, mamitta mahaki matam amagi mapu kaisingna sagol sangda changlaktuna mahaku hek haudorakhiba adumak chap manana uraklammi. Madudagi sagol asi mamit tapna panglaktuna amuktang hauna khonglaklammi. Aduga sagol sangdagi mahaki mangak samda pulliba thauri asibu angamba thauna puthokduna thadatlaga thoraklammi. Asumna kaisingi thawai asina mahaki sagol asigi mapaldagi sagol gari amuk saduna mahaki machanupi Helenbu wakhal tadana laimaida taduna lairiba adubu sagol gari da kaisingi mitrangna hapkalaktuna thenglaba ahing asida laimathel khul asi tamna puraktuna kalugi mayumaki hek mangol churi tafam aduda thamlamni. Aduga thabak asi pangthokpa hek loirabada sagol adusu hanagumna sagol sangda thamlamduna kaisingi thawaisu adumak mafamda hankhirami. Nong nganphung taurakpa matamda kalugi loinabi asina hawalakpa matam asida Helena churi tafamda taduna lairambadu uruba matamda yamna ngaklammi. Kananu maside mangol churi tafam masida masibu kana oribajano asi haiduna machinda soli madudagi yamna pakhatna mahaki mapuroiba kalubusu kauthoraklammi. Aduga makhoi ani punna yenglammi. Kalugi nupina Helenbu tapna masa nomduna hogdokpirammi. Helen mahaksu masadu tapna wakhal tarakladuna mahak matau kamdongna mafam masida leiramlibano haiduna yamna ngakcharammi. Asumna Helena asengba thogdok punamak kalu matai manauda wari liraduna Helena polakadoriba macha asi phawba kalu matai manauda macha sakna yokpiraktuna mama mahaki khongulbu machadi lihalau hairammi. Amadi machagi ningtha oina Helena semliba adusu kalugi loinabida khusinarami. Kalu amadi mahaki nupi makhoi ani ngasi phawbada mamitta macha amata uraroi khanjaramba adu khangaudana wakhal yamna nungaijarami. Asumna matam suraklabada karisu asoi angam yaudana Helen machanupi ama phangjarami. Piklibi taibang wakhal tadribi asibu Helen mahakna nungsina langleibi haina maming thonbirami. Aduga machanupibu maraibakta nungsina chupirami. Tha ama mukti kalugi mayumda Helen mahakna leiramlaga adumak mahaki khulda amuk halaktuna matam amada mapana thambiramba makhoigi sagol sang aduda mayum oiduna leirakhi. Asumna langleibina laisabi mapung mari pharaklaba matam asida khulgi khunjasingna langleibi nahakti kalugi apokpa macha natte ayokpani haina kayama laknaba miwa ngangnaba horaklabada asengba wari pumnamakpu mama mapa sakna chekon naukoliba kalu matai manaudagi thokiba wari pumnamak khanglabada langleibi hikna kapjarami. Amadi mahaki manglan kayadasu itat tattana mang kayama urami. Tasengnamak mahaki manglanda kaisingi thawaina laktuna asumna hairami. Isu ibema langleibi haujikti isu nahakna nahaki apokpigi mafamda chattuna nama nacha sakhang maikhang nabagi matam surakle napu aihakti lairam lendasu kangamda taibang lakta sutingamda wana thoina yairel khulgi chingchepta matam sangna yataduna lairedo nama nachana napu aihaki khongul liraktuna aroiba mathau mangam pangthora udo napu aihaksu hallage. Mahok sadagi hauna langleibi mapa kaluna machanupi asibu matam amadadi makhoigi manaktagi soidanamak chatkhiduna lanpham oina phatraba mioi kaya singa mayoknaragani haibasi khangbana maram oiraga machanupi langleibibu piklingaidagi hauna sarit sarak
ꯊꯥꯡ ꯇꯥꯅ ꯆꯤꯡꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯝꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯑꯣꯖꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯊꯥꯗꯨꯅ ꯇꯝꯍꯜꯂꯛꯏ꯫ ꯑꯁꯨꯝꯅ ꯂꯪꯂꯩꯕꯤꯅ ꯍꯦꯂꯦꯟꯒꯤ ꯃꯐꯝꯗ ꯑꯁꯦꯡꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯂꯤꯔꯗꯨꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯊꯥꯖꯗꯅ ꯑꯃꯨꯛ ꯊꯦꯡꯅꯔꯕ ꯑꯁꯤꯗ ꯆꯦꯖꯦꯠ ꯀꯣꯟꯁꯤꯟꯅꯗꯨꯅ ꯅꯣꯡ ꯈꯣꯡꯕꯒꯨꯝꯅ ꯀꯞꯃꯤꯟꯅꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯆꯤꯡꯂꯦꯟ ꯃꯈꯣꯏ ꯑꯅꯤꯁꯨ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯃꯗꯤ ꯍꯥꯏꯐꯝ ꯈꯪꯗꯕ ꯏꯍꯨꯜ ꯑꯃꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯁꯤꯃꯛꯇꯗ ꯆꯥꯎꯔꯦꯜ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯃꯄꯥꯕꯨꯡ ꯗꯣꯛꯇꯔ ꯊꯋꯥꯟꯖꯥꯎ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯐꯖꯇꯣꯟ ꯃꯈꯣꯏ ꯑꯅꯤꯅ ꯆꯥꯎꯔꯦꯜꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯆꯥꯅꯨꯄꯥꯕꯨ ꯀꯣꯜꯂꯗꯨꯅ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯈꯤꯕ ꯃꯤꯀꯨꯞꯁꯤꯡ ꯑꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯂꯩꯉꯝ ꯃꯍꯥꯛ ꯄꯦꯟꯗꯕ ꯑꯁꯥꯎꯕ ꯀꯌꯥꯅ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏ ꯑꯃꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯛ ꯆꯥꯎꯈꯠꯂꯕ ꯃꯇꯝ ꯑꯁꯤꯗ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯑꯁꯤꯕ ꯊꯋꯥꯏ ꯅꯪꯅꯁꯨ ꯂꯩꯉꯝ ꯑꯩꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯂꯦꯞꯆꯕ ꯁꯥꯔꯤ꯫ ꯅꯈꯣꯏ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯎ꯫ ꯊꯧꯅꯥ ꯐꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯃꯁꯛ ꯈꯪꯗꯣꯔꯛꯇꯨꯅ ꯃꯊ꯭ꯋꯥꯏ ꯂꯧꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯁꯤꯕ ꯊꯋꯥꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯅꯅꯕ ꯁꯦꯝ ꯁꯥꯎ꯫ ꯐꯒꯅꯤ ꯑꯉꯝꯕ, ꯑꯩꯈꯣꯏ ꯁꯣꯏꯗꯅꯕ ꯁꯤꯟꯖꯒꯦ꯫ 21st ꯁꯦꯟꯆꯨꯔꯤ ꯃꯇꯝ ꯁꯨꯔꯛꯂꯕ ꯑꯁꯤ ꯐꯥꯎꯕꯗ ꯂꯥꯏ ꯇꯤꯟꯒꯤ ꯂꯝꯗ ꯊꯥꯖꯗꯅ ꯑꯉꯛꯄ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯉꯁꯤꯁꯨ ꯑꯩꯈꯣꯏꯅ ꯄꯥꯎ ꯇꯥꯈꯤꯕ ꯑꯃꯗꯤ ꯍꯛꯊꯦꯡꯅꯅ ꯊꯧꯗꯣꯛ ꯀꯌా ꯑꯃ ꯊꯦꯡꯅꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯐꯕ ꯂꯩꯔꯕꯗꯤ ꯐꯠꯇꯕ ꯂꯩꯕ ꯍꯥꯏꯕꯁꯤꯁꯨ ꯃꯁꯥꯅ ꯇꯥꯔꯕꯅꯤ꯫ ꯃꯤꯒꯤ ꯃꯥꯡꯅꯅꯕ ꯁꯤꯟꯕ ꯈꯣꯏꯗꯧ ꯋꯥ ꯁꯥꯅꯕ ꯁꯦꯜ ꯈꯛꯇꯒꯤ ꯈꯜꯂꯒ ꯑꯔꯥꯟꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯄꯥꯡꯊꯣꯛꯄ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯁꯤꯡ ꯂꯩꯇꯕ ꯅꯠꯇꯦ꯫ ꯃꯤ ꯈꯔꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯒ ꯁꯤꯟꯐꯝ ꯑꯗꯨꯕꯨꯁꯨ ꯂꯣꯏꯅ ꯆꯦꯟꯊꯍꯟꯕ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯝꯅꯃꯛ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯂꯥꯟꯒꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯃꯁꯛ ꯈꯪꯅꯔꯕ ꯑꯃꯥꯏꯕ ꯀ꯭ꯋꯥꯛꯂꯩ ꯃꯃꯤꯡ ꯌꯥꯝꯅ ꯆꯠꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯤꯌꯥꯏ ꯆꯟꯁꯤꯜꯂꯛꯂꯕ ꯃꯤꯑꯣꯏ ꯑꯃꯁꯨꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯁꯥꯗꯨ ꯉꯁꯤ ꯐꯥꯎꯕꯗ ꯀꯔꯤꯁꯨ ꯁꯣꯟꯊꯕ ꯇꯧꯗꯅ ꯂꯥꯏꯒꯤ ꯊꯧ ꯀꯌా ꯄꯥꯡꯕ ꯉꯝꯂꯝꯃꯤ꯫ ꯃꯤꯒꯤ ꯑꯐ ꯐꯠꯇꯕ ꯀꯌꯥ ꯑꯃ ꯑꯃꯥꯏꯕ ꯀ꯭ꯋꯥꯛꯂꯩ ꯃꯍꯥꯛꯀ ꯇꯥꯟꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯣꯖꯥ ꯑꯃꯥꯏꯕ, ꯊꯕꯛ ꯑꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯄꯥꯡꯊꯣꯛꯄꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯒꯗꯒꯦ? ꯑꯗꯨꯒ ꯃꯁꯤꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡꯁꯨ ꯑꯣꯖꯥꯅ ꯁꯨꯅ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯎ꯫ ꯑꯃꯥꯏꯕ ꯀ꯭ꯋꯥꯛꯂꯩ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯨꯝꯗꯧꯔꯁꯤ ꯏꯕꯨꯡꯉꯣ, ꯃꯥꯒꯤꯁꯦ ꯃꯤꯒꯤ ꯄꯣꯠꯁꯦꯝ ꯑꯃꯗꯤ ꯌꯥꯎꯕꯅꯤꯅꯅꯦ, ꯍꯟꯇꯛ ꯂꯥꯛꯂꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯣꯏꯅꯅꯦ ꯍꯦꯛꯇ ꯄꯥꯡꯊꯣꯛꯂꯁꯤꯗꯣ꯫ ꯑꯗꯨꯒ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯅꯅꯦ ꯁꯦ ꯃꯁꯤꯗꯅꯦ ꯂꯣꯏꯅ ꯌꯥꯎꯔꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯀ꯭ꯋꯥꯛꯂꯩꯅ ꯆꯦ ꯃꯆꯦꯠ ꯑꯃꯗ ꯂꯥꯏꯒꯤ ꯊꯧꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡꯒꯤ ꯃꯃꯤꯡ ꯃꯊꯥꯅꯆꯤꯡꯕꯁꯤꯡ ꯑꯗꯨ ꯅꯨꯄꯥ ꯑꯁꯤꯗ ꯈꯨꯠꯁꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯣ ꯏꯕꯨꯡꯉꯣ, ꯊꯧ ꯇꯧꯒꯗꯧꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯤꯅꯦ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯅ ꯆꯠꯊꯣꯛꯄ ꯌꯥꯗꯦꯀꯣ꯫ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯁꯨꯅ ꯌꯥꯎꯒꯗꯕꯅꯤ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯩ ꯐꯪꯕ ꯍꯦꯛꯇ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ꯫ ꯍꯣꯏ ꯐꯒꯅꯤ ꯑꯣꯖꯥ꯫ ꯑꯗꯨꯗꯤ ꯅꯆꯥ ꯑꯃꯨꯛ ꯌꯧꯖꯔꯒꯦ꯫ ꯐꯔꯦ ꯏꯕꯨꯡꯉꯣ, ꯌꯧꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯕꯗ ꯃꯉꯥꯏꯔꯦ꯫ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯂꯩꯉꯝꯒꯤ ꯃꯤꯑꯣꯏ ꯑꯃꯈꯛ ꯄꯔꯞ ꯑꯃꯥꯏꯕ ꯀ꯭ꯋꯥꯛꯂꯩꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯃꯥꯏꯕ ꯀ꯭ꯋꯥꯛꯂꯩ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯃꯁꯥꯗ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯁꯣꯜꯂꯛꯂꯝꯃꯤ꯫ ꯑꯣꯟꯊꯣꯛꯄꯒꯤ ꯃꯇꯧꯅꯤ꯫ ꯀꯔꯤꯕꯨ ꯊꯣꯛꯂꯒꯗꯕ? ꯂꯩꯉꯝꯒꯤ ꯃꯤꯑꯣꯏ ꯑꯁꯤꯅ ꯋꯥꯐꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯥꯏꯕ ꯀ꯭ꯋꯥꯛꯂꯩꯒ ꯂꯣꯟꯅ ꯀꯅꯥꯁꯨ ꯇꯥꯍꯟꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯈꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯦꯜ ꯀꯌꯥ ꯑꯃꯁꯨ ꯑꯃꯥꯏꯕ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯄꯤꯁꯤꯜꯂꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯃꯥꯏꯕ ꯑꯁꯤꯅ ꯇꯧꯗꯨꯅꯇ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯑꯃꯨꯛ ꯏꯅꯧ ꯅꯧꯅ ꯄꯥꯡꯊꯣꯛꯀꯗꯕ ꯊꯕꯛ ꯅꯠꯇꯦ꯫ ꯑꯗꯨꯅ ꯃꯍꯥꯛꯀꯤꯗꯤ ꯀꯌꯥ ꯂꯨꯕ ꯊꯕꯛꯅꯤ ꯍꯥꯏꯅ ꯈꯜꯂꯝꯗꯦ꯫ ꯑꯃꯥꯏꯕ ꯀ꯭ꯋꯥꯛꯂꯩꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯃꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯒꯅꯨ꯫ ꯅꯪ ꯑꯣꯖꯥꯅ ꯄꯨꯝꯅꯃꯛ ꯐꯅꯕ ꯁꯤꯟꯒꯅꯤ꯫
ꯁꯦꯜꯒꯤꯗꯤ ꯑꯔꯥꯏꯕꯅꯤꯗꯣ ꯊꯕꯛꯁꯤꯗꯅꯦ ꯍꯥꯟꯅ ꯄꯥꯡꯊꯣꯛꯈꯤꯁꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯍꯥꯏꯔꯛꯄ ꯁꯦꯟꯐꯝꯗ ꯌꯥꯝꯃꯤ ꯌꯥꯝꯗꯦꯅꯅꯦ ꯊꯤꯕꯒꯤ ꯃꯊꯧꯗꯤ ꯇꯥꯗꯦꯀꯣ ꯍꯣꯏ ꯑꯣꯖꯥ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯈꯟꯕꯤꯒꯅꯨ ꯑꯣꯖꯥꯅꯅꯦ ꯑꯄꯥꯝꯕ ꯁꯦꯟꯐꯝ ꯑꯗꯨꯗ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯑꯃꯥꯏꯕ ꯀ꯭ꯋꯥꯛꯂꯩ ꯃꯊꯃꯣꯏꯅꯨꯡꯗ ꯃꯑꯣꯟ ꯈꯜꯂꯛꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯀ꯭ꯋꯥꯛꯂꯩ ꯑꯩꯍꯥꯛꯀꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯖꯔꯣ ꯍꯥꯏꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦꯗꯣ ꯑꯩꯍꯥꯛꯀꯤ ꯏꯇꯤꯛ ꯏꯊꯧꯅꯥ ꯄꯨꯝꯕ ꯍꯦꯛꯇ ꯎꯠꯊꯣꯛꯂꯒꯦ ꯑꯃꯥꯏꯕ ꯀ꯭ꯋꯥꯛꯂꯩ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯃꯁꯛ ꯈꯪꯍꯜꯂꯒꯦ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯀ꯭ꯋꯥꯛꯂꯩꯕꯨ ꯂꯩꯉꯝꯒꯤ ꯂꯥꯡꯗ ꯊꯨꯔꯗꯨꯅ ꯁꯦꯜ ꯀꯌꯥ ꯄꯤꯁꯟꯗꯨꯅ ꯏꯄꯨꯕꯨꯠ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯗꯨꯅ ꯊꯋꯥꯏ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯈꯤꯅꯕꯅꯤ ꯍꯥꯏꯗꯨꯅ ꯊꯕꯛ ꯀꯌꯥ ꯑꯃ ꯄꯥꯏꯈꯠꯄ ꯍꯧꯔꯛꯂꯝꯃꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯏꯄꯨꯕꯨꯠ ꯃꯍꯥꯛꯅ ꯈꯪꯂꯝꯃꯤ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯂꯪꯂꯩꯕꯤ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯆꯤꯡꯂꯦꯟ ꯂꯣꯏꯅꯅ ꯍꯦꯂꯦꯟ ꯃꯈꯣꯏꯅꯁꯨ ꯂꯩꯉꯝꯒꯤ ꯃꯊꯛꯇ ꯂꯩꯉꯝꯅ ꯇꯧꯖꯈꯤꯕ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯃꯟ ꯈꯨꯝꯅꯅꯕ ꯂꯥꯂꯣꯡ ꯀꯌꯥ ꯑꯃ ꯁꯤꯜꯂꯝꯃꯤ ꯆꯥꯎꯔꯦꯜꯒ ꯆꯤꯡꯂꯦꯟꯒꯁꯨ ꯂꯪꯂꯩꯕꯤꯅ ꯊꯥꯡ ꯇꯥꯒꯤ ꯃꯍꯩ ꯀꯌꯥ ꯑꯃ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯃꯤ ꯃꯔꯛꯇ ꯇꯠꯇꯅ ꯌꯥꯝꯅ ꯋꯥꯅ ꯆꯥꯎꯔꯦꯜꯁꯨ ꯃꯌꯨꯝꯗ ꯂꯩꯍꯧꯕꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯐꯖꯇꯣꯟꯒ ꯐꯣꯟꯗ ꯄꯥꯎ ꯐꯥꯎꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯅꯦꯠꯋꯥꯔꯛ ꯐꯖꯅ ꯐꯪꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯥꯎ ꯐꯥꯎꯅꯕꯁꯨ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯌꯥꯏꯔꯦꯜ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯖꯥꯁꯤꯡꯅꯁꯨ ꯆꯤꯕꯣꯟ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯅꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯈꯨꯜ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯃꯤꯁꯤ ꯃꯤꯅꯥ ꯑꯁꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯊꯤꯕ ꯈꯪꯈꯤꯗ꯭ꯔꯕ ꯃꯇꯝ ꯑꯃꯒꯤ ꯀꯩꯁꯤꯡꯅ ꯇꯧꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅꯁꯨ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯁꯟꯗꯣꯛꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯅ ꯑꯄꯨꯟꯕ ꯃꯤꯐꯝ ꯑꯃ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯝꯃꯤ ꯃꯤꯐꯝ ꯑꯁꯤꯗ ꯃꯆꯤꯟ ꯆꯠꯄ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯝꯅ ꯈꯨꯟꯖꯥꯁꯤꯡꯗ ꯍꯥꯏꯔꯛꯏ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛ ꯇꯥꯕꯤꯌꯨꯗꯣ ꯅꯣꯡꯃ ꯀꯥꯡꯗꯅ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯂꯤꯕ ꯑꯁꯦ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯂꯩꯔꯝꯕ ꯏꯄꯟ ꯀꯩꯁꯤꯡꯒꯤ ꯊꯋꯥꯏꯅ ꯇꯝꯅꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯂꯩꯍꯧꯔꯤꯕ ꯃꯌꯨꯝ ꯃꯀꯩ ꯑꯃꯗꯤ ꯈꯨꯜ ꯑꯁꯤꯒꯤ ꯆꯤꯗꯥꯏꯗ ꯃꯆꯥꯅꯨꯄꯤꯅ ꯃꯌꯨꯝ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯁꯨ ꯌꯥꯎꯅꯅꯦ ꯄꯨꯂꯞ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯁꯦ ꯑꯗꯨꯒ ꯍꯦꯂꯦꯟꯕꯨꯁꯨ ꯈꯨꯜ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯁꯦ ꯃꯗꯨꯗꯇ ꯈꯨꯜ ꯑꯁꯦ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯒꯅꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯈꯨꯟꯖꯥꯁꯤꯡꯅ ꯍꯣꯏ ꯌꯥꯏꯌꯦ ꯍꯥꯏꯅꯔꯗꯨꯅ ꯈꯨꯗꯛ ꯑꯁꯤꯗ ꯍꯦꯂꯦꯟꯒꯤ ꯃꯄꯥ ꯃꯃꯥꯅ ꯊꯝꯕꯤꯔꯝꯕ ꯃꯤ ꯀꯅꯥꯁꯨ ꯂꯩꯅꯗ꯭ꯔꯕ ꯅꯥꯄꯤ ꯁꯤꯡꯅꯥꯡꯅ ꯄꯨꯝꯁꯣꯡ ꯁꯣꯡꯖꯤꯜꯂꯕ ꯌꯨꯝ ꯑꯁꯤꯗ ꯈꯨꯟꯖꯥꯁꯤꯡꯅ ꯂꯥꯛꯇꯨꯅ ꯌꯨꯝ ꯑꯁꯤꯕꯨ ꯊꯨꯒꯥꯏꯔꯗꯨꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯃꯩ ꯊꯥꯗꯣꯛꯄꯤꯔꯝꯃꯤ ꯑꯁꯤꯒꯨꯝꯂꯕ ꯇꯝꯊꯤꯔꯕ ꯊꯧꯑꯣꯡ ꯑꯁꯤ ꯂꯩꯉꯝ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯈꯨꯅꯦꯛ ꯊꯥꯗꯣꯛꯇꯨꯅ ꯁꯦꯜ ꯀꯌꯥ ꯄꯤꯁꯤꯜꯂꯗꯨꯅ ꯄꯥꯡꯊꯣꯛꯍꯟꯕ ꯊꯕꯛ ꯑꯣꯏꯔꯝꯃꯤ ꯄꯥꯎ ꯄꯨꯝꯕ ꯇꯥꯔꯕꯗ ꯍꯦꯂꯦꯟꯕꯨ ꯂꯪꯂꯩꯕꯤ ꯃꯍꯥꯛꯅ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯆꯤꯡꯂꯦꯟ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯄꯣꯠꯆꯩ ꯐꯤꯔꯣꯜ ꯌꯣꯝꯂꯗꯨꯅ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯂꯩꯃꯊꯦꯜ ꯈꯨꯜ ꯇꯝꯅ ꯆꯦꯟꯈꯤꯗꯨꯅ ꯀꯥꯂꯨꯒꯤ ꯃꯌꯨꯝꯗ ꯌꯧꯈꯤꯔꯝꯃꯤ ꯌꯥꯏꯔꯦꯜ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯍꯦꯂꯦꯟꯒꯤ ꯃꯌꯨꯝ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗꯁꯨ ꯑꯃꯨꯛ ꯂꯥꯛꯂꯗꯨꯅ ꯌꯨꯝ ꯑꯁꯤꯕꯨꯁꯨ ꯃꯩ ꯊꯥꯗꯣꯛꯄꯤꯔꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯀꯩꯁꯤꯡꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯁꯛꯐꯝ ꯑꯃꯗ ꯑꯣꯟꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯐꯠꯇ꯭ꯔꯕ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯇꯨꯝꯅ ꯊꯋꯥꯏ ꯂꯧꯔꯒꯦꯗꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯅ ꯅꯣꯛꯂꯝꯃꯤ ꯌꯨꯝ ꯃꯩ ꯊꯥꯕꯗ ꯃꯥꯡꯖꯤꯟ ꯊꯥꯕ ꯃꯤꯑꯣꯏ ꯀꯌꯥꯁꯤꯡꯒꯤ ꯃꯊꯛꯇ ꯏꯄꯨꯕꯨꯠ ꯃꯍꯥꯛꯅ ꯌꯥꯝꯅ ꯂꯥꯛꯅꯔꯝꯃꯤ ꯃꯈꯣꯏ ꯑꯃꯠꯇ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯂꯝꯗꯦ ꯀꯅꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯩꯉꯝꯅ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯗ ꯁꯤꯟꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯥꯏꯕ ꯀ꯭ꯋꯥꯛꯂꯩꯕꯨ ꯂꯩꯉꯝꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯗꯨꯅ ꯂꯩꯉꯝꯒꯁꯨ ꯎꯅꯔꯝꯃꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯅꯕꯅꯤ ꯍꯥꯏꯔꯗꯨꯅ ꯂꯩꯉꯝꯅ ꯁꯦꯜ ꯀꯌꯥ ꯑꯃ ꯑꯃꯥꯏꯕ ꯀ꯭ꯋꯥꯛꯂꯩꯒꯤ ꯃꯐꯝꯗ ꯁꯤꯟꯅꯔꯝꯃꯤ ꯑꯃꯥꯏꯕ ꯀ꯭ꯋꯥꯛꯂꯩꯁꯨ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯐꯠꯇ꯭ꯔꯕ ꯃꯍꯩ ꯀꯌꯥ ꯄꯨꯊꯣꯛꯂꯗꯨꯅ ꯏꯄꯨꯕꯨꯠ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯄꯣꯠꯂꯝ ꯁꯨꯅ ꯌꯥꯎꯔꯕ ꯂꯥꯏ ꯐꯠꯇꯕꯒꯤ ꯊꯧ ꯑꯁꯤ ꯑꯃꯥꯏꯕ ꯀ꯭ꯋꯥꯛꯂꯩ ꯃꯍꯥꯛꯅ ꯂꯩꯉꯝꯒꯤ ꯃꯌꯨꯝꯃꯛꯇꯗ ꯄꯥꯡꯊꯣꯛꯂꯝꯃꯤ ꯑꯃꯥꯏꯕ ꯃꯍꯥꯛꯀꯤ ꯌꯥꯊꯪꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯉꯝꯕꯨꯁꯨ ꯃꯍꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ
ꯌꯥꯝꯅ ꯅꯤꯡꯊꯤꯖꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯜꯂꯝꯃꯤ꯫ ꯑꯃꯥꯏꯕ ꯀ꯭ꯋꯥꯛꯂꯩ ꯃꯆꯤꯟꯗ ꯂꯥꯏꯔꯣꯜ ꯀꯌꯥ ꯁꯣꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯀꯌꯥꯕꯨꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯅꯕ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯝꯃꯤ꯫ ꯍꯦ ꯐꯠꯇ꯭ꯔꯕ ꯑꯁꯤꯕꯒꯤ ꯊꯋꯥꯏ ꯅꯈꯣꯏ, ꯑꯩꯍꯥꯛꯅ ꯀꯧꯕ ꯑꯁꯤ ꯇꯥꯔꯕꯗꯤ ꯍꯧꯖꯤꯛꯃꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯣ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯛꯇꯕ ꯊꯣꯛꯂꯕꯗꯤ ꯅꯈꯣꯏꯒꯤ ꯃꯊꯛꯇ ꯑꯃꯥꯏꯕ ꯀ꯭ꯋꯥꯛꯂꯩ ꯑꯩꯍꯥꯛꯅ ꯀꯔꯤ ꯇꯧꯔꯛꯄ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕ ꯇꯥꯏ꯫ ꯍꯧꯔꯣ, ꯅꯈꯣꯏ ꯄꯨꯝꯕꯒꯤ ꯆꯥꯛꯊꯥꯛ ꯄꯤꯔꯒꯦ, ꯅꯈꯣꯏ ꯄꯨꯝꯕꯒꯤ ꯅꯊꯧ ꯄꯤꯔꯒꯦ꯫ ꯍꯧꯔꯣ ꯍꯦ ꯊꯋꯥꯏ ꯃꯤꯁꯤꯡ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯂꯥꯏꯅꯤꯡ ꯄꯔꯩ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯀꯩꯁꯤꯡꯒꯤ ꯊꯋꯥꯏꯅ ꯑꯣꯜꯂꯕ ꯏꯄꯨ ꯕꯨꯙ ꯃꯍꯥꯛꯅ ꯃꯃꯤꯠꯇ ꯎꯔꯛꯂꯝꯃꯤ꯫ ꯈꯣꯡꯐꯝ ꯑꯁꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯕ ꯄꯨꯊꯣꯛꯂꯒꯦ ꯈꯜꯂꯗꯨꯅ ꯏꯄꯨ ꯕꯨꯙ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯇꯧꯖꯩ꯫ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕ ꯑꯗꯣꯝꯗ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯈꯔ ꯈꯨꯟꯗꯤꯟꯅꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯑꯃꯥꯏꯕ ꯀ꯭ꯋꯥꯛꯂꯩꯅ ꯂꯥꯏꯁꯣꯟ ꯇꯧꯗꯨꯅ ꯀꯧꯔꯛꯄ ꯇꯥꯕꯗ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯌꯥꯝꯅ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯏꯇꯥꯎꯁꯥ, ꯅꯈꯣꯏ ꯇꯥꯕ ꯅꯠꯇ꯭ꯔꯥ? ꯑꯃꯥꯏꯕ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯈꯨꯗꯛ ꯑꯁꯤꯗ ꯂꯥꯛꯎ, ꯏꯊꯧꯁꯤꯡ ꯄꯤꯔꯒꯦ ꯍꯥꯏꯔꯛꯂꯤꯕ ꯑꯁꯦ꯫ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯁꯤ꯫ ꯑꯃꯠꯇ ꯂꯩꯍꯧꯕ ꯆꯨꯝꯗꯦ꯫ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯆꯠꯇꯨꯅꯅꯦ ꯑꯃꯥꯏꯕ ꯑꯗꯨꯅ ꯁꯤꯟꯅꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯂꯨꯔꯁꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯑꯉꯥꯡ ꯑꯣꯏꯅ ꯇꯥꯏꯕꯪ ꯊꯥꯗꯣꯔꯛꯂꯕ ꯊꯋꯥꯏ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯈꯣꯏ ꯆꯠꯂꯨ, ꯑꯩꯗꯤ ꯊꯧꯅꯥ ꯄꯥꯡꯒꯜꯁꯨ ꯀꯟꯗ꯭ꯔꯤ꯫ ꯈꯔ ꯆꯥꯎꯔꯒ ꯅꯈꯣꯏꯒꯤ ꯃꯇꯨꯡ ꯏꯜꯂꯛꯀꯦ꯫ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯈꯤꯒꯦ꯫ ꯊꯋꯥꯏ ꯑꯁꯤꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯂꯩꯔꯤꯕ ꯊꯋꯥꯏꯁꯤꯡ ꯑꯁꯤꯅ ꯑꯃꯨꯛꯇꯪ ꯍꯧꯅ ꯅꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯍꯜ ꯈꯔ ꯑꯣꯏꯔꯞ ꯇꯧꯕ ꯊꯋꯥꯏ ꯑꯍꯜ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯍꯦ ꯊꯋꯥꯏ ꯑꯉꯥꯡ, ꯑꯩꯈꯣꯏꯗꯤ ꯑꯃꯨꯛ ꯍꯟꯅ ꯆꯥꯎꯕ ꯄꯤꯛꯄ ꯍꯥꯏꯕꯗꯨꯒꯤ ꯃꯇꯝ ꯂꯣꯏꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯂꯩꯕ ꯆꯨꯝꯗꯦ꯫ ꯆꯠꯅꯕ ꯇꯧꯁꯤ꯫ ꯑꯁꯨꯝꯅ ꯊꯋꯥꯏ ꯄꯨꯝꯅꯃꯛ ꯈꯨꯗꯛ ꯑꯁꯤꯗ ꯑꯃꯥꯏꯕ ꯀ꯭ꯋꯥꯛꯂꯩꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣꯝ ꯇꯝꯅ ꯄꯥꯏꯅꯈꯤꯔꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯆꯥꯎꯔꯦꯜ ꯆꯤꯡꯂꯦꯟ ꯑꯃꯗꯤ ꯂꯪꯂꯩꯕꯤ, ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯄꯨꯟꯅ ꯁꯥꯐꯤ ꯂꯥꯟꯐꯤ ꯑꯣꯏꯅ ꯑꯃꯨꯕ ꯃꯆꯨꯒꯤ ꯐꯤꯖꯣꯜ ꯉꯥꯛꯇ ꯁꯦꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯨꯠꯇ ꯊꯥꯡ ꯇꯦꯟ ꯀꯌꯥ ꯑꯃ ꯄꯥꯏꯅꯗꯨꯅ ꯅꯥꯔꯣꯜꯅ ꯂꯩꯉꯝꯒꯤ ꯃꯌꯨꯝ ꯇꯝꯅ ꯈꯣꯡꯁꯥꯜꯂꯛꯂꯝꯃꯤ꯫ ꯏꯄꯨ ꯕꯨꯙ ꯃꯍꯥꯛꯁꯨ ꯂꯩꯃꯊꯦꯜ ꯈꯨꯜꯗ ꯂꯥꯛꯇꯨꯅ ꯀꯥꯂꯨꯒꯤ ꯃꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯂꯦꯞꯂꯗꯨꯅ ꯃꯤꯇ꯭ꯔꯪꯒꯤ ꯃꯇꯦꯡꯅ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨꯕꯨ ꯀꯧꯊꯣꯛꯂꯝꯃꯤ꯫ ꯇꯁꯦꯡꯅ ꯉꯁꯤꯗꯤ ꯀꯥꯂꯨ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯁꯪꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯂꯩꯔꯝꯗꯕ ꯑꯁꯤꯗ ꯃꯁꯥꯗ ꯍꯦꯟꯅ ꯆꯤꯡꯅꯕ ꯀꯌꯥ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯃꯥꯡꯒꯤ ꯃꯇꯝꯗꯁꯨ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨꯅ ꯁꯒꯣꯜ ꯁꯪꯗꯒꯤ ꯅꯥꯟꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯂꯩꯈ꯭ꯔꯕꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯅꯣꯡꯃꯇ ꯋꯥꯔꯤ ꯁꯥꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛ ꯇꯁꯦꯡꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯁꯒꯣꯜ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯃꯇꯝ ꯑꯃꯗ ꯃꯄꯨ ꯑꯣꯏꯔꯝꯕ ꯀꯩꯁꯤꯡꯒꯤ ꯊꯋꯥꯏꯅ ꯏꯇꯠ ꯇꯠꯇꯅ ꯄꯨꯊꯣꯛꯂꯦ ꯍꯥꯏꯕ꯫ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯍꯟꯅ ꯍꯦꯂꯦꯟꯁꯨ ꯀꯥꯂꯨꯒꯤ ꯃꯌꯨꯝꯗ ꯅꯤꯡꯊꯤꯖꯅ ꯂꯩꯔꯕꯗ ꯍꯦꯂꯦꯟꯅ ꯋꯥꯔꯤ ꯁꯥꯕꯗꯒꯤ ꯃꯈꯣꯏꯒꯤ ꯁꯒꯣꯜ ꯑꯗꯨꯃꯛꯅꯤ ꯍꯥꯏꯕ꯫ ꯅꯨꯃꯤꯠꯇꯨꯗ ꯀꯥꯂꯨꯒꯤ ꯃꯐꯝꯗ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯅꯤ ꯂꯥꯛꯂꯗꯨꯅ ꯁꯒꯣꯜ ꯑꯁꯤꯕꯨ ꯃꯉꯣꯟꯗ ꯃꯃꯟ ꯇꯝꯗꯨꯅ ꯌꯣꯟꯁꯤꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯀꯥꯂꯨꯅ ꯁꯒꯣꯜ ꯑꯁꯤꯕꯨ ꯃꯆꯥ ꯁꯛꯅ ꯌꯣꯛꯂꯛꯈꯤꯕꯅꯤ꯫ ꯅꯥꯀꯟ ꯑꯁꯣꯝꯗꯅꯤ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯑꯃꯥꯏꯕ ꯀ꯭ꯋꯥꯛꯂꯩꯒꯤ ꯌꯥꯊꯪꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯄꯨ ꯕꯨꯙ ꯃꯍꯥꯛꯀ ꯑꯀꯟꯕ ꯃꯑꯣꯡꯗ ꯃꯥꯌꯣꯛ ꯌꯥꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯪꯂꯩꯕꯤ, ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯆꯤꯡꯂꯦꯟ, ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯩꯉꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯔꯝꯃꯤ꯫ ꯏꯄꯨ ꯕꯨꯙ ꯃꯍꯥꯛꯅ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯈꯣꯏꯁꯨ ꯑꯩꯍꯥꯛꯀ ꯆꯞ ꯃꯥꯟꯅꯩ꯫ ꯀꯔꯤꯒꯤ ꯅꯈꯣꯏꯕꯨ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯌꯥꯀꯥ ꯌꯦꯡꯗꯨꯅ ꯊꯕꯛ ꯇꯧꯔꯤ? ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯊꯣꯛꯍꯜꯂꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯑꯃꯥꯏꯕ ꯃꯍꯥꯛꯄꯨ ꯁꯦꯜ ꯀꯌꯥ ꯄꯤꯁꯤꯟꯗꯨꯅ ꯅꯈꯣꯏꯕꯨ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯕꯁꯤ ꯀꯔꯤꯒꯤ ꯅꯈꯣꯏ ꯈꯪꯗꯦ? ꯏꯄꯨ ꯕꯨꯙꯀꯤ ꯋꯥꯐꯝꯁꯤꯡ ꯇꯥꯕꯗ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃꯅ ꯈꯔ ꯈꯧꯗꯦꯝꯂꯗꯨꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯈꯣꯏꯗꯤ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ꯫ ꯂꯣꯏꯁꯜꯂꯣ ꯃꯥꯡꯍꯟꯈ꯭ꯔꯣ ꯍꯥꯏꯕ
ꯊꯕꯛꯇꯨꯅ ꯑꯩꯈꯣꯏꯒꯤꯗꯤ ꯍꯩꯅꯕꯤꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯪꯗꯤ ꯑꯩꯈꯣꯏ ꯄꯨꯝꯕꯒꯤꯅꯦ ꯏꯆꯤꯟꯖꯥꯛ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤꯅ ꯈꯥꯛꯅ ꯅꯣꯛꯂꯝꯃꯤ ꯅꯥꯀꯟ ꯑꯃꯔꯣꯝꯗꯁꯨ ꯆꯥꯎꯔꯦꯜꯅ ꯌꯥꯝꯅ ꯁꯥꯎꯅ ꯂꯩꯉꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯑꯁꯨꯝꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯏꯄꯥ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟꯗꯤ ꯅꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯂꯩꯉꯝ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯂꯧꯕ ꯑꯁꯤꯅꯤ ꯃꯗꯨ ꯉꯝꯗ꯭ꯔꯕ ꯑꯩꯍꯥꯛꯁꯨ ꯏꯄꯥꯒꯤ ꯃꯇꯨꯡꯗ ꯁꯣꯏꯗꯅ ꯏꯟꯈꯤꯅꯤ ꯍꯩ ꯌꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯉꯝꯒꯤ ꯃꯤꯑꯣꯏ ꯑꯃꯗ ꯁꯥꯐꯨ ꯀꯟꯅ ꯈꯨꯇꯨꯝꯅ ꯁꯨꯔꯝꯃꯤ ꯏꯝꯐꯥꯜꯗꯅꯤ ꯆꯥꯎꯔꯦꯜꯒꯤ ꯑꯄꯣꯛꯄꯤ ꯐꯖꯇꯣꯟ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯊꯛꯇ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯗ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯆꯥꯎꯔꯦꯜꯅ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯄꯥꯏꯔꯗꯨꯅ ꯑꯉꯥꯡꯕ ꯏꯈꯦꯡ ꯀꯌꯥꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯊꯧꯅꯥ ꯐꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯏꯃꯥ ꯑꯩ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯐꯖꯇꯣꯟꯒꯤ ꯃꯃꯪꯗ ꯎꯔꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯐꯖꯇꯣꯟ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯋꯥꯅ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯕ ꯍꯨꯃꯥꯡꯅ ꯃꯁꯥꯗꯨ ꯄꯨꯝꯂꯨꯞ ꯂꯨꯞꯂꯝꯃꯤ ꯏꯁ ꯀꯔꯤ ꯃꯇꯧꯅꯣ ꯍꯦ ꯇꯥꯏꯕꯪ ꯄꯥꯜꯕ ꯁꯦꯝꯕꯤꯔꯤꯕ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯏꯆꯥꯕꯨ ꯀꯔꯤꯁꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯕꯤꯗꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯨꯝ ꯑꯁꯤꯗ ꯏꯃꯥꯒꯤ ꯅꯥꯛꯇ ꯍꯜꯍꯟꯕꯤꯔꯛꯎꯀꯣ ꯌꯥꯏꯔꯦꯜ ꯈꯨꯜ ꯑꯁꯤꯗ ꯅꯥꯀꯟ ꯑꯅꯤꯃꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯔꯕ ꯃꯇꯨꯡ ꯌꯦꯛꯅꯕꯁꯤꯡꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯤ ꯏꯄꯨꯕꯨꯠ ꯃꯍꯥꯛꯅ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯕꯗ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯂꯩꯉꯝ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯁꯥꯎꯔꯛꯂꯗꯨꯅ ꯃꯈꯨꯠꯇ ꯊꯥꯡꯁꯥꯡ ꯄꯥꯏꯗꯨꯅ ꯌꯨꯝꯒꯤ ꯃꯄꯥꯂꯣꯝꯗ ꯄꯔꯞ ꯆꯦꯟꯊꯣꯔꯛꯇꯨꯅ ꯂꯥꯏꯒꯤ ꯊꯧ ꯇꯧꯔꯤꯕ ꯑꯃꯥꯏꯕ ꯀ꯭ꯋꯥꯛꯂꯩꯒꯤ ꯃꯉꯛ ꯑꯗꯨꯕꯨ ꯊꯥꯡꯁꯥꯡ ꯑꯁꯤꯅ ꯇꯨꯕꯠ ꯀꯛꯊꯠꯂꯝꯃꯤ ꯍꯩꯌꯥ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯊꯋꯥꯏ ꯑꯗꯨꯅ ꯂꯥꯛꯆ ꯈꯨꯗꯨꯝ ꯆꯜꯍꯟꯈꯤꯕ ꯅꯪꯗ ꯊꯋꯥꯏ ꯃꯥꯡꯖꯧ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯉꯝ ꯑꯍꯧꯕ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ ꯂꯥꯎꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯅꯔꯤꯜ ꯂꯩꯔꯕꯗꯤ ꯑꯁꯦꯡꯕ ꯇꯥꯏꯕꯪꯁꯤꯗ ꯊꯣꯔꯛꯎ ꯃꯌꯥꯝꯅ ꯅꯪꯕꯨ ꯏꯄꯨꯕꯨꯠ ꯍꯥꯏꯔꯤꯕꯗꯣ ꯀꯌꯥꯝ ꯅꯇꯤꯛꯅ ꯊꯧꯅꯥ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯒꯦ ꯍꯦ ꯀꯩꯁꯤꯡꯒꯤ ꯊꯋꯥꯏꯅ ꯑꯣꯟꯕ ꯕꯨꯠ ꯅꯍꯥꯛ ꯊꯣꯔꯛꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯉꯝ ꯃꯈꯧ ꯄꯣꯡꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯝ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯌꯥ ꯑꯃ ꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯂꯩꯉꯝꯒꯤ ꯃꯅꯥꯀꯣꯡꯗ ꯂꯥꯞꯇꯛꯅ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯔꯛꯄꯒꯤ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯔꯛꯂꯝꯃꯤ ꯑꯗꯨꯒ ꯂꯩꯉꯝꯒꯤ ꯍꯦꯛ ꯃꯤꯠꯃꯥꯡꯃꯛꯇꯗ ꯌꯥꯝꯅ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯑꯃꯗ ꯂꯩꯉꯝꯕꯨ ꯎꯍꯜꯂꯝꯃꯤ ꯀꯩꯁꯤꯡꯒꯤ ꯊꯋꯥꯏꯅ ꯑꯣꯜꯂꯕ ꯏꯄꯨꯕꯨꯠꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯂꯩꯉꯝ ꯅꯪꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯂꯥꯛꯂꯦꯗꯣ ꯅꯪꯕꯨ ꯀꯅꯥꯅꯁꯨ ꯀꯟꯕꯤꯕ ꯉꯝꯂꯔꯣꯏ ꯑꯁꯤ ꯍꯥꯏꯅ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯂꯩꯉꯝꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯏ ꯇꯩꯔꯕ ꯊꯥꯡꯁꯥꯡ ꯑꯁꯤꯅ ꯀꯩꯁꯤꯡꯒꯤ ꯃꯕꯨꯛꯃꯛꯇꯗ ꯈꯪꯊꯤꯜ ꯊꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝꯗ ꯏꯄꯨꯕꯨꯠ ꯃꯍꯥꯛꯅ ꯈꯥꯛꯅ ꯅꯣꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯣꯡꯁꯨ ꯇꯞꯅ ꯉꯥꯟꯊꯣꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ ꯏꯄꯨꯕꯨꯠ ꯃꯍꯥꯛꯅ ꯑꯃꯨꯛꯇꯪ ꯂꯩꯉꯝꯒꯤ ꯃꯈꯧꯔꯤ ꯃꯄꯥꯗ ꯇꯥꯞ ꯐꯥꯗꯨꯅ ꯀꯟꯅ ꯃꯦꯠꯂꯝꯃꯤ ꯃꯇꯧ ꯑꯁꯤꯗ ꯂꯩꯉꯝꯗꯤ ꯌꯥꯝꯅ ꯋꯥꯅ ꯆꯩꯅꯥ ꯈꯥꯡꯂꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯆꯥꯎꯔꯦꯜ ꯆꯤꯡꯂꯦꯟ ꯑꯃꯗꯤ ꯂꯪꯂꯩꯕꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯂꯩꯉꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨ ꯃꯥꯏꯊꯤꯕ ꯄꯤꯔꯗꯨꯅ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯂꯩꯉꯝ ꯃꯁꯥ ꯃꯊꯟꯇ ꯃꯈꯨꯠ ꯑꯅꯤꯅ ꯃꯈꯧꯔꯤꯗ ꯆꯞꯁꯤꯟꯖꯗꯨꯅ ꯂꯩꯔꯝꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯆꯥꯎꯔꯦꯜꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ ꯍꯦ ꯃꯤꯐꯠꯇ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯑꯁꯤ ꯍꯥꯏꯅ ꯍꯦꯛ ꯍꯥꯏꯕꯒ ꯏꯄꯨꯕꯨꯠꯅ ꯃꯈꯧꯔꯤ ꯆꯞꯂꯤꯕ ꯑꯗꯨ ꯑꯃꯨꯛ ꯊꯥꯗꯣꯔꯛꯂꯝꯃꯤ ꯂꯩꯉꯝ ꯁꯣꯔ ꯐꯨꯜꯂꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯂꯝꯃꯤ ꯆꯥꯎꯔꯦꯜꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯂꯩꯉꯝꯒꯤ ꯃꯀꯣꯛꯇ ꯁꯥꯐꯨ ꯀꯟꯅ ꯑꯃꯨꯛꯇꯪ ꯀꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯆꯥꯎꯔꯦꯜꯅ ꯃꯄꯥꯒꯤ ꯂꯃꯟ ꯁꯤꯡꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯈꯨꯜ ꯑꯁꯤꯗ ꯄꯨꯂꯤꯁ ꯀꯌꯥ ꯂꯥꯛꯇꯨꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯁꯤꯃꯛꯇꯗ ꯌꯧꯁꯤꯜꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯁꯨ ꯆꯥꯎꯔꯦꯜꯒꯤ ꯑꯄꯣꯛꯄꯤ ꯑꯃꯗꯤ ꯃꯇꯝ ꯑꯃꯒꯤ ꯗ꯭ꯔꯥꯏꯚꯔ ꯍꯦꯝꯕ ꯃꯍꯥꯛꯁꯨ ꯌꯥꯎꯔꯛꯂꯝꯃꯤ ꯗ꯭ꯔꯥꯏꯚꯔ ꯍꯦꯝꯕ ꯃꯇꯝ ꯈꯔꯗꯤ ꯋꯥꯈꯜ ꯆꯣꯏꯗꯨꯅ ꯂꯩꯔꯨꯔꯕꯁꯨ ꯀꯟꯅ ꯂꯥꯌꯦꯡꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯄꯨꯡꯐ ꯐꯔꯝꯃꯤ ꯅꯣꯡꯃ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯆꯤꯡꯂꯦꯟ ꯃꯈꯣꯏ ꯑꯅꯤꯅ ꯀꯣꯂꯦꯖ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ
gari yadadana semlaga leiringai matam aduda Chaurelgi manakta angauba masam mana ifa phaba mioi amana khaw ama langsilamba adu driver hembana wakhal choiba pharaklaba matungda Dr. Thawanjawgi machanupa Chaurelbu mahakna lapna kupsen senaduna lakhibani amadi amuk hanna angaubugi saklon kayamasu mahakna lawkhibani haujikti thokliba maral pumnamak laingam mahaknani haiba khangaraklabada laingambu mapunsi chupagi oina phadok taduna kaisum sangda thamkhirami amadi khul asida asigumlaba tamthiraba thaudoksu amuk hanna thokhide adungai matam amada minungsi laitana hatokpi khraba sagol gari thauba kaisingi aroiba mafam oikhiba singchep adugi mafamdagisu forensic science ki team yauduna thigatpa matamda kaisingi saru polangsing phangkhirami haujikti Helen mahaksu mahaki hek pokchabi machanupi langlaibi amadi langlaibi bu yokchabi mama mapa makhoi punna nungaina harauna laiminarami Chaurel mahaksu mapagi khongul liba ngamjarabada mahak yamna penjarami chahi mangagi matungdani haujikti Chaurel laibak miyamna sakhangnaraba DSP haiba pham aduda lairaduna laibak miyamgidamakta thabak taurare amadi chinglen mahakna maming lairaba bank amagi managing director oiduna thabak taurami nongma Chaurel mahaki thabak amagidamakta yarel khulda mahaki score singa laklammi aduga matam amada mahaki mapabungna thawai yauna thabak puramba khul asigi ana laying asibu yengsilammi haujikti mafam asi pungon ole Chaurelna hospital asigi ward lomda asum changnakpa matamda room number 11 gi ka asimaki phaklangda Dr. Langlaibi specialist surgeon haina yamna ningthijana maming thariba adu hek urami matam masida Chaurel khanghode maithongda nokphet tawkhiba aduga thongdu tapna thilli manung lomdagi changlakpa yagani hairpi khonjel ama haiphet takhi madudagi Chaurel mahak ka asigi manungda changkhirami matang asida wari asi loisenjare matung tarakpadasu hena nungai nungaraba wari kayama lepa laitana miyamgidamakta channel asina puduna lakpa ngambo oijagi mayam pumna makpu channel asigi maikaidagi hanna hanna thagatpa phongdokchari